mayam ngasimu channel asina pujariba film asigi maming Arrival. Film asi 2016 gi September 2 da release tawkiba science fiction thriller da yumpham oiba film ni. Rating singna IMDb da 7.9, Rotten Tomatoes da 94%, Metacritic da 81%, Google users na 84% like pikre. Director na Denis Villeneuve. Film sida maruoiba saktam langlibsing sina Dr. Lewis ki saktam da Amy Adams, magi partner Ian ki saktam da Jeremy Renner, Colonel Weber ki saktam da Forrest Whitaker, China ki General Chang ki saktam da TG Ma. Film asigi samlappa wari na ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯁꯤꯗ ꯑꯦꯂꯦꯟ ꯁ꯭ꯄꯦꯁꯁꯤꯞ 12 ꯌꯧꯁꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯈꯨꯗꯣꯜ ꯑꯃ ꯑꯣꯏꯅ ꯄꯤꯔꯝꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯗꯣꯜꯁꯤ ꯀꯔꯝꯕ ꯈꯨꯗꯣꯜꯅꯣ ꯍꯥꯏꯕꯗꯨ ꯐꯤꯂꯝꯁꯤ ꯌꯦꯡꯃꯤꯟꯅꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯐꯤꯂꯝꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯁꯤꯗ ꯎꯔꯤꯕꯁꯤ ꯅꯤꯡꯊꯤꯖꯔꯕ ꯃꯐꯝ ꯑꯃꯗ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯃꯗꯒꯤ ꯍꯧꯔꯦ꯫ ꯌꯨꯝꯁꯤꯗ ꯗꯣꯛꯇꯔ ꯂꯨꯏꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯒꯤ ꯐꯤꯕꯝ ꯑꯃꯁꯨ ꯎꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯆꯥꯅꯨꯄꯤꯁꯤ ꯄꯨꯡꯀꯛ ꯆꯥꯎꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯁꯥꯟꯅꯕꯒꯤ ꯁꯤꯟ ꯑꯃꯁꯨ ꯎꯔꯤ꯫ ꯃꯁꯤꯒꯤ ꯁꯤꯟ ꯃꯔꯛꯁꯤꯗ ꯗꯣꯛꯇꯔ ꯂꯨꯏꯁꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯌꯥꯝ ꯊꯤꯅ ꯆꯩꯕꯒꯤ ꯁꯤꯟ ꯑꯃꯁꯨ ꯎꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯆꯥꯅꯨꯄꯤꯁꯤ ꯆꯍꯤ ꯅꯧꯔꯤꯉꯩ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯁꯤꯈꯤꯕꯒꯤ ꯁꯛꯇꯝ ꯑꯃꯁꯨ ꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯂꯨꯏꯁ ꯀꯣꯂꯦꯖ ꯑꯃꯗ ꯂꯥꯛꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛ ꯀꯣꯂꯦꯖꯁꯤꯗ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯃꯇꯥꯡꯗ ꯇꯥꯛꯄ ꯄ꯭ꯔꯣꯐꯦꯁꯔꯅꯤ꯫ ꯃꯥꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯂꯥꯛꯄ ꯂꯝꯕꯤꯁꯤꯗ ꯀꯣꯂꯦꯖꯁꯤꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯇꯤꯚꯤ ꯃꯃꯥꯡꯗ ꯌꯣꯝꯖꯤꯟꯗꯨꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯇꯥꯗꯨꯅ ꯂꯩꯕꯁꯤ ꯊꯦꯡꯅꯔꯤ꯫ ꯃꯁꯤꯗ ꯂꯨꯏꯁ ꯂꯨꯅ ꯈꯟꯖꯜꯂꯨꯕ ꯇꯧꯗꯅ ꯃꯥꯒꯤ ꯀ꯭ꯂꯥꯁꯁꯤꯗ ꯆꯪꯂꯛꯂꯦ꯫ ꯇꯧꯕꯗꯕꯨ ꯍꯧꯖꯤꯛ ꯃꯥꯒꯤ ꯀ꯭ꯂꯥꯁꯁꯤꯗ ꯁꯥꯇ꯭ꯔ ꯑꯌꯥꯝꯕꯅ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏ ꯈꯔ ꯈꯛꯇ ꯂꯩꯔꯝꯂꯦ꯫ ꯃꯥꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯈꯔꯁꯤꯗ ꯑꯇꯩ ꯁꯥꯇ꯭ꯔꯁꯤꯡꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯈꯔꯁꯤꯅ ꯃꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯕꯤ ꯃꯈꯣꯏꯁꯨ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇ ꯍꯧꯖꯤꯛ ꯁꯟꯗꯣꯛꯏꯕ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯂꯨꯏꯁꯅ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯈꯔꯁꯤꯗ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯟꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯔꯛꯄꯗꯗꯤ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯈꯔꯁꯤꯒꯤ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗ ꯃꯌꯨꯝꯗꯒꯤ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯅꯕ ꯍꯥꯏꯔꯛꯂꯤ꯫ ꯂꯨꯏꯁꯨ ꯉꯁꯤ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯆꯤꯡꯅꯅ ꯌꯨꯝꯗꯒꯤ ꯀꯔꯤ ꯍꯥꯏꯅꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯤ꯫ ꯃꯁꯤꯗ ꯁꯥꯇ꯭ꯔ ꯑꯃꯅ ꯃꯦꯝ ꯑꯗꯣꯝꯁꯨ ꯇꯤꯚꯤ ꯊꯥꯗꯨꯅ ꯅ꯭ꯌꯨꯁꯁꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯨꯏꯁꯅ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯇꯤꯚꯤꯁꯤ ꯊꯥꯗꯨꯅ ꯌꯦꯡꯕꯗꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯁꯤꯗ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗꯕ ꯅꯣꯡꯊꯛꯇꯒꯤ ꯄꯥꯏꯊꯔꯛꯄ ꯆꯥꯎꯔꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯕꯥꯛ 12ꯗ ꯈꯥꯝꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯄꯨꯝꯕꯅ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕ ꯄꯣꯠꯁꯛꯁꯤ ꯎꯕꯗ ꯂꯨꯏꯁ ꯑꯃꯗꯤ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯁꯨꯇꯤ ꯊꯥꯕꯒꯤ ꯕꯦꯜꯁꯨ ꯈꯤꯉꯛꯂꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗꯁꯨ ꯁꯤꯇꯤꯁꯤꯗ ꯋꯥꯔꯅꯤꯡ ꯕꯦꯜ ꯑꯃ ꯈꯣꯡꯉꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯨꯏꯁ ꯑꯃꯗꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤ ꯃꯌꯨꯝꯗ ꯍꯟꯅꯕ ꯊꯣꯛꯂꯛꯄꯗ ꯂꯥꯟ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯅꯣꯡꯊꯛꯁꯤꯗ ꯋꯥꯔ ꯄ꯭ꯂꯦꯟ ꯃꯌꯥꯝ ꯑꯃ ꯀꯣꯏꯄꯥꯏ ꯄꯥꯏꯔꯝꯕꯁꯤꯁꯨ ꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯂꯨꯏꯁ ꯃꯌꯨꯝ ꯍꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯃꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯗ ꯄꯥꯈꯠꯂꯤꯕ ꯃꯃꯥꯕꯨ ꯐꯣꯟ ꯇꯧꯗꯨꯅ ꯊꯦꯝꯂꯤ꯫ ꯑꯗꯨꯒ ꯇꯤꯚꯤ ꯊꯥꯒꯠꯇꯨꯅ ꯍꯧꯖꯤꯛ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯗ ꯁꯟꯇꯣꯛꯏꯕ ꯂꯩꯕꯥꯛ 12ꯗ ꯁꯛꯈꯪꯗꯕ ꯆꯥꯎꯔꯕ ꯄꯣꯠꯁꯛ ꯑꯃꯃꯝ ꯌꯧꯔꯛꯄꯒꯤ ꯄꯥꯎꯁꯤ ꯇꯥꯔꯤ꯫ ꯁꯣꯝꯗ ꯁꯤꯇꯤ ꯈꯨꯗꯤꯡꯃꯛꯇꯅ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯤꯕ ꯄꯣꯠꯁꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯕꯒꯤꯗꯃꯛ ꯁꯣꯔꯣꯛꯇ ꯊꯣꯛꯇꯨꯅ ꯂꯣꯏꯅ ꯂꯩꯕ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯌꯣꯛꯇ ꯏꯔꯥꯡ ꯍꯧꯕ ꯐꯥꯎꯕ ꯌꯥꯎꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯂꯨꯏꯁ ꯀꯣꯂꯦꯖ ꯑꯃꯨꯛ ꯂꯥꯛꯄꯗ ꯀꯣꯂꯦꯖꯁꯤ ꯁꯥꯇ꯭ꯔ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯑꯣꯐꯤꯁ ꯆꯪꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯄꯥꯎꯁꯤꯡ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯄꯥꯎꯁꯤꯡꯁꯤꯗ ꯍꯧꯖꯤꯛ ꯍꯥꯏꯅꯔꯤꯕꯁꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛ 12ꯗ ꯁꯛꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕꯁꯤ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯁꯤꯞ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯁꯤꯃꯁꯨ ꯂꯥꯎꯊꯣꯛꯂꯤ ꯀꯔꯤꯒꯨꯝꯕ ꯂꯥꯛꯂꯤꯕ ꯄꯣꯠꯁꯛꯁꯤꯅ ꯇꯁꯦꯡꯅꯃꯛꯀꯤ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯁꯤꯞ ꯑꯣꯏꯔꯝꯃꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯤ꯫ ꯄꯥꯎꯁꯤꯡꯁꯤ ꯇꯥꯕꯗꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨ ꯄꯥꯈꯠꯅꯕꯗꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯌꯣꯛꯇ ꯔꯦꯂꯤ ꯆꯠꯄ ꯑꯃꯗꯤ ꯏꯔꯥꯡ ꯍꯧꯕ ꯍꯧꯔꯦ꯫ ꯍꯧꯖꯤꯛ ꯂꯨꯏꯁꯅ ꯄꯥꯎꯁꯤꯡ ꯑꯁꯤ ꯇꯥꯔꯤꯉꯩ ꯃꯥꯒꯤ ꯑꯣꯐꯤꯁꯁꯤꯗ US ꯃꯤꯂꯤꯇꯔꯤꯒꯤ ꯀꯔꯅꯦꯜ ꯋꯦꯕꯔ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯨꯏꯁꯇ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯅꯕ ꯍꯥꯏꯔꯤ꯫ ꯂꯨꯏꯁꯅꯁꯨ ꯀꯔꯤ ꯃꯇꯦꯡꯅꯣ ꯍꯪꯕꯗ ꯀꯔꯅꯦꯜ ꯋꯦꯕꯔꯅ ꯃꯌꯥꯝꯅ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕꯒꯤ ꯃꯇꯦꯡꯅꯤ ꯍꯥꯏꯔꯤ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯂꯨꯏꯁꯅ ꯍꯥꯟꯅꯁꯨ US ꯑꯥꯔꯃꯤꯁꯤꯡꯒꯤꯗꯃꯛ ꯄ꯭ꯔꯦꯁꯤꯌꯟ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯗꯨꯅ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯀꯔꯅꯦꯜ ꯋꯦꯕꯔꯅ ꯃꯥꯒꯤ ꯐꯣꯟꯗ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯄꯣꯔꯛꯑꯕ ꯂꯦꯡꯒ꯭ꯋꯦꯖ ꯑꯁꯤ ꯊꯥꯗꯨꯅ ꯂꯨꯏꯁꯇ ꯇꯥꯍꯜꯂꯦ꯫ ꯃꯁꯤ ꯇꯥꯕꯗ ꯂꯨꯏꯁ ꯄꯥꯈꯠꯄ ꯑꯃꯗꯤ ꯆꯃꯝꯅꯕ ꯐꯥꯎꯔꯦ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯀꯔꯅꯦꯜꯅ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯄꯣꯔꯛꯏꯕ ꯂꯦꯡꯒ꯭ꯋꯦꯖꯁꯤꯗꯤ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯂꯣꯟ ꯅꯠꯇꯦ, ꯀꯔꯤꯒꯨꯝꯕ ꯁꯛꯈꯪꯗꯕ ꯖꯤꯕ ꯑꯇꯣꯞꯄ ꯑꯃꯒꯨꯝꯕꯒꯤ ꯈꯣꯟꯖꯦꯜꯅꯤ꯫
ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛ 12ꯗ ꯂꯥꯛꯂꯤꯕ ꯑꯦꯂꯤꯌꯟꯁꯤꯡꯗꯨꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯔꯦꯀꯣꯔꯗꯁꯤꯗ ꯀꯔꯅꯦꯜ ꯍꯣꯏꯅ ꯍꯪꯂꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯦꯂꯤꯌꯟꯁꯤꯡꯁꯤꯅ ꯈꯣꯡꯗꯨꯅ ꯃꯔꯣꯟ ꯑꯃ ꯂꯣꯟꯕꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯂꯨꯏꯁꯁꯨ ꯂꯦꯡꯒ꯭ꯋꯦꯖ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯖꯔꯕꯁꯨ ꯈꯣꯟꯖꯦꯜꯁꯤꯗꯤ ꯃꯥꯅ ꯑꯃꯨꯛꯇ ꯇꯥꯈꯤꯗꯕ ꯑꯣꯏꯕꯅ ꯃꯁꯤꯃꯗꯤ ꯑꯥꯔꯊ ꯍꯟꯗꯣꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯃꯥꯅ ꯑꯦꯂꯤꯌꯟꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯕꯗꯤ ꯃꯈꯣꯏꯒꯤ ꯕꯣꯗꯤ ꯃꯨꯚꯃꯦꯟꯗꯨ ꯌꯦꯡꯂꯒ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕ ꯉꯝꯕꯁꯨ ꯌꯥꯏ ꯍꯥꯏꯔꯛꯄꯗꯒꯤ ꯀꯔꯅꯦꯜꯅ ꯈꯨꯗꯛꯇ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯄ꯭ꯔꯣꯐꯦꯁꯔ ꯂꯨꯏꯁ ꯃꯈꯣꯏꯒꯤ ꯀꯦꯝꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯨꯏꯁꯄꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯗ ꯏꯌꯥꯟ ꯀꯧꯕ ꯅꯤꯄꯥ ꯑꯃꯁꯨ ꯊꯦꯡꯅꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯂꯨꯏꯁꯅ ꯍꯟꯗꯛ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯗ ꯃꯥꯅ ꯄꯥꯔꯠꯅꯔ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯀꯔꯅꯦꯜꯅꯁꯨ ꯃꯈꯣꯏꯅꯤꯗ ꯅꯤꯌꯣꯝ ꯈꯔ ꯇꯥꯛꯂꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯦꯂꯤꯌꯟꯁꯤꯡꯗꯨꯗ ꯍꯪꯒꯗꯧꯔꯤꯕꯁꯤ ꯅꯈꯣꯏ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯅꯈꯣꯏꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯒꯤ ꯀꯔꯤ ꯄꯥꯝꯃꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯤ꯫ ꯋꯥꯍꯪ ꯑꯅꯤꯁꯤ ꯑꯦꯂꯤꯌꯟꯁꯤꯡꯗꯨꯗ ꯍꯪꯅꯕꯒꯤꯗꯃꯛ ꯏꯌꯥꯟ ꯑꯃꯗꯤ ꯂꯨꯏꯁ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯦꯂꯤꯌꯟꯁꯤꯡꯗꯨꯅ ꯄꯤꯔꯛꯄ ꯄꯥꯎꯈꯨꯝꯗꯨꯁꯨ ꯑꯥꯔꯊ ꯍꯟꯗꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤ ꯁꯥꯟꯅ ꯑꯗꯨꯃꯛ ꯈꯣꯡꯆꯠꯁꯤ ꯂꯥꯛꯄꯗ ꯌꯨ.ꯑꯦꯁꯇ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯁꯤꯞꯁꯤꯒꯤ ꯃꯅꯥꯛ ꯌꯧꯁꯜꯂꯛꯂꯦ꯫ ꯂꯨꯏꯁꯇꯤ ꯁ꯭ꯄꯦꯁꯁꯤꯞꯁꯤ ꯎꯕꯗ ꯑꯉꯛꯄ ꯑꯃꯗꯤ ꯄꯥꯈꯠꯄ ꯐꯥꯎꯔꯦ꯫ ꯍꯧꯖꯤꯛ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯑꯦꯂꯤꯌꯟꯒꯤ ꯁ꯭ꯄꯦꯁꯁꯤꯞꯁꯤ ꯌꯦꯡꯕꯗ ꯌꯦꯔꯨꯝ ꯃꯑꯣꯡ ꯃꯥꯟꯕ ꯑꯃꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯁ꯭ꯄꯦꯁꯁꯤꯞꯅꯤ꯫ ꯌꯨ.ꯑꯦꯁꯀꯤ ꯆꯥꯎꯔꯦ ꯍꯥꯏꯅ ꯂꯩꯔꯤꯕ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡꯁꯤꯐꯥꯎ ꯁ꯭ꯄꯦꯁꯁꯤꯞꯁꯤꯒ ꯌꯦꯡꯅꯕꯗꯗꯤ ꯍꯌꯤꯡꯒꯨꯝꯅ ꯎꯔꯦ꯫ ꯁ꯭ꯄꯦꯁꯁꯤꯞꯁꯤꯗꯒꯤ ꯈꯤꯇꯪ ꯂꯥꯞꯇꯛꯅꯁꯨ ꯌꯨ.ꯑꯦꯁ ꯑꯥꯔꯃꯤꯁꯤꯡꯒꯤ ꯀꯦꯝ ꯑꯃꯁꯨ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯐꯝꯁꯤꯗ ꯃꯤꯆꯝ ꯑꯃꯠꯇ ꯆꯪꯕꯁꯨ ꯌꯥꯗꯦ꯫ ꯃꯁꯤꯗꯒꯤ ꯂꯨꯏꯁ ꯑꯃꯗꯤ ꯏꯌꯥꯟ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯌꯨ.ꯑꯦꯁ ꯑꯥꯔꯃꯤꯒꯤ ꯀꯦꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯀꯦꯝꯁꯤ ꯍꯦꯛ ꯌꯧꯕꯒ ꯁꯦꯀꯨꯔꯤꯇꯤꯁꯤꯡꯅ ꯃꯁꯥꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯁꯨ ꯂꯧꯁꯤꯟꯈ꯭ꯔꯦ, ꯃꯔꯝꯗꯤ ꯃꯐꯝꯁꯤꯗ ꯐꯪꯉꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯀꯟꯐꯥꯔꯝ ꯇꯥꯗ꯭ꯔꯤꯉꯩ ꯑꯇꯣꯞꯄꯗ ꯆꯈꯥꯏꯗꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅꯤꯁꯤ ꯃꯦꯗꯤꯀꯦꯜ ꯔꯨꯝ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯇꯦꯁ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯁꯤꯞꯇꯨꯗ ꯆꯪꯉꯨꯕ ꯃꯇꯝꯗ ꯃꯁꯥꯗ ꯏꯟꯐꯦꯛꯁꯟ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯍꯤꯗꯥꯛ ꯀꯌꯥ ꯑꯃꯁꯨ ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯊꯥꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯃꯦꯗꯤꯀꯦꯜ ꯇꯦꯁ ꯑꯃꯗꯤ ꯍꯤꯗꯥꯛꯁꯤꯡꯁꯤ ꯆꯥꯔꯕ ꯃꯇꯨꯡ ꯀꯔꯅꯦꯜ ꯋꯦꯕꯔꯅ ꯃꯐꯝꯁꯤꯒꯤ ꯏꯟꯇꯦꯂꯤꯖꯦꯟ ꯔꯨꯝꯁꯤꯗ ꯄꯨꯗꯨꯅ ꯆꯪꯉꯛꯂꯤ꯫ ꯃꯐꯝꯁꯤꯗ ꯂꯩꯕꯥꯛ 12ꯗꯨꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯑꯦꯂꯤꯌꯟꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯃꯌꯥꯝꯁꯤ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕꯅꯤ꯫ ꯀꯔꯅꯦꯜꯅ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯁꯤ ꯃꯌꯥꯝꯁꯤꯗ ꯁꯛ ꯇꯥꯛꯂꯤꯉꯩ ꯃꯄꯥꯟꯂꯣꯝꯗ ꯑꯍꯧꯕ ꯁꯥꯏꯂꯦꯟ ꯑꯃ ꯈꯣꯡꯂꯛꯄꯁꯤ ꯇꯥꯔꯤ꯫ ꯁꯥꯏꯂꯦꯟ ꯈꯣꯡꯂꯤꯕꯁꯤꯒꯤ ꯃꯔꯝꯅ ꯍꯧꯖꯤꯛ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯁꯤꯞꯇꯨ ꯊꯣꯡ ꯍꯥꯡꯂꯛꯑꯦ ꯇꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯊꯣꯡꯁꯤ ꯄꯨꯡ 19ꯒꯤ ꯃꯅꯨꯡꯗ ꯄꯨꯡ 2-2ꯒꯤ ꯃꯇꯝꯗꯤ ꯑꯦꯂꯤꯌꯟꯁꯤꯡꯁꯤꯅ ꯍꯥꯡꯇꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯀꯔꯅꯦꯜꯒꯤ ꯑꯣꯔꯗꯔꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯃꯁꯥ ꯌꯥꯎꯅ ꯂꯨꯏꯁ ꯑꯃꯗꯤ ꯏꯌꯥꯟ ꯃꯁꯥꯗ ꯁ꯭ꯄꯦꯁ ꯁꯨꯠ ꯁꯦꯠꯆꯟꯗꯨꯅ ꯁ꯭ꯄꯦꯁꯁꯤꯞꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝꯁꯤ ꯌꯧꯔꯛꯄꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯁꯤꯞꯁꯤꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯁꯤꯗ ꯊꯣꯡ ꯑꯃ ꯍꯥꯡꯇꯣꯛꯇꯨꯅ ꯂꯩꯔꯝꯕꯁꯤ ꯊꯦꯡꯅꯔꯦ꯫ ꯃꯁꯤꯗ ꯃꯈꯣꯏ ꯃꯔꯤ, ꯍꯥꯏꯕꯗꯤ ꯀꯔꯅꯦꯜ, ꯂꯨꯏꯁ, ꯏꯌꯥꯟ ꯑꯃꯗꯤ ꯇꯦꯛꯅꯤꯁꯤꯌꯥꯟ ꯑꯃꯒ ꯃꯦꯆꯤꯟꯒꯤ ꯃꯇꯦꯡꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯃꯈꯨꯟꯁꯤꯗ ꯊꯥꯡꯀꯠꯂꯛꯂꯦ꯫ ꯃꯈꯨꯟꯁꯤꯁꯨ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯌꯥꯝ ꯂꯥꯞꯅ ꯏꯍꯣ ꯍꯣꯕꯒꯨꯝ ꯃꯉꯥꯜ ꯐꯥꯎꯖꯜꯂꯛꯄꯁꯤ ꯎꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯁꯤꯗ ꯌꯧꯅꯕꯒꯤꯗꯃꯛ ꯃꯈꯨꯟꯁꯤꯗ ꯀꯥꯈꯠꯅꯕ ꯀꯩꯔꯥꯛꯀꯨꯝꯕ ꯂꯤꯐꯀꯨꯝꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯁꯤꯗ ꯇꯦꯛꯅꯤꯁꯤꯌꯥꯟ ꯑꯃꯁꯤꯅ ꯃꯈꯨꯟꯁꯤꯗ ꯒ꯭ꯔꯣ ꯁ꯭ꯇꯤꯛ ꯑꯃ ꯂꯪꯈꯠꯇꯨꯅ ꯌꯦꯡꯕꯗ ꯒ꯭ꯔꯣ ꯁ꯭ꯇꯤꯛꯁꯤ ꯇꯥꯔꯛꯄꯒꯤ ꯃꯍꯨꯠꯇ ꯐꯛꯂꯥꯡꯁꯤꯗ ꯑꯣꯏꯅ ꯅꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯨꯟꯁꯤꯒꯤ ꯐꯛꯂꯥꯡꯁꯤꯡꯁꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯒ꯭ꯔꯦꯚꯤꯇꯤ ꯂꯩꯖꯩ ꯇꯥꯛꯄꯅꯤ꯫ ꯑꯗꯨꯅꯅꯤ ꯃꯊꯛꯁꯤꯗ ꯀꯥꯈꯠꯅꯕ ꯀꯩꯔꯥꯛꯀꯨꯝꯕ ꯂꯤꯐꯀꯨꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕꯁꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤꯁꯤ ꯑꯃꯃꯝꯇꯪ ꯑꯣꯏna ꯆꯣꯡꯈꯠꯇꯨꯅ ꯐꯛꯂꯥꯡꯁꯤꯗ ꯅꯞꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯄꯥꯔꯄꯦꯟꯗꯤꯀꯨꯂꯔ ꯗꯥꯏꯔꯦꯛꯁꯟꯗ ꯂꯦꯞꯇꯨꯅ ꯃꯊꯛꯇ ꯁꯨꯝ ꯀꯥꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯨꯏꯁꯇꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯣꯏꯕꯅ ꯃꯅꯨꯡꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯄꯥꯈꯠꯄꯗꯒꯤ ꯁꯣꯔ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗ ꯀꯔꯅꯦꯜ ꯑꯃꯗꯤ ꯏꯌꯥꯟꯅꯁꯨ ꯄꯥꯈꯠꯇꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯔꯤ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯃꯉꯥꯜ ꯐꯥꯎꯖꯜꯂꯛꯄꯒꯨꯝ ꯑꯍꯣꯕꯒꯨꯝ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯃꯤꯡꯁꯦꯜꯒꯨꯝꯕ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯈꯥꯖꯟꯗꯨꯅ ꯂꯩꯔꯝꯕꯁꯤ ꯊꯦꯡꯅꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯄꯣꯔꯛꯂꯤꯕ ꯃꯦꯆꯤꯟ ꯃꯌꯥꯝꯁꯤ ꯃꯐꯝꯁꯤꯗ ꯐꯤꯠ ꯇꯧꯁꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯎꯆꯦꯛ ꯑꯃꯁꯨ ꯄꯣꯔꯛꯇꯨꯅ ꯊꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯅ ꯃꯤꯑꯣꯏꯕꯗꯒꯤꯗꯤ ꯎꯆꯦꯛꯁꯤꯡꯁꯤꯅ ꯁꯦꯟꯁꯤꯇꯤꯞ ꯋꯥꯡꯕ ꯃꯔꯝꯅ ꯀꯔꯤꯒꯨꯝꯕ ꯁ꯭ꯄꯦꯁꯁꯤꯞ ꯃꯅꯨꯡꯁꯤꯗ ꯑꯣꯛꯁꯤꯖꯦꯟ ꯃꯥꯡꯈꯤꯕ ꯊꯣꯛꯂꯕꯁꯨ ꯎꯆꯦꯛꯁꯤ ꯍꯥꯟꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯅ ꯁꯤꯒꯅꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯗꯨꯅ ꯃꯈꯣꯏꯁꯨ ꯁ꯭ꯄꯦꯁꯁꯤꯞꯁꯤꯗꯒꯤ ꯊꯣꯛꯄ ꯅꯪꯍꯧꯅꯕꯒꯤꯗꯃꯛ ꯎꯆꯦꯛꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯔꯤꯅ ꯇꯧꯒꯗꯕ ꯈꯨꯗꯤꯡꯃꯛ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯗꯨꯅ ꯁ꯭ꯄꯦꯁꯁꯤꯞꯁꯤꯕꯨ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯦꯂꯤꯌꯟꯁꯤꯡꯗꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯟꯁꯤꯒꯤ ꯋꯥꯡꯃꯗ ꯉꯥꯜꯂꯝꯂꯤꯕ ꯖꯒꯥꯁꯤ ꯃꯩꯈꯨꯒꯨꯝꯕ ꯃꯌꯥꯝ ꯄꯥꯏꯊꯣꯔꯛꯇꯨꯅ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯣꯛꯇꯣꯄꯁ ꯃꯥꯟꯕ ꯃꯈꯣꯡ ꯃꯌꯥꯝ ꯑꯃ ꯄꯥꯟꯕ ꯑꯦꯂꯤꯌꯟ ꯑꯅꯤ ꯊꯣꯛꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯦꯂꯤꯌꯟ ꯑꯅꯤꯁꯤꯅ ꯃꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯅ ꯈꯣꯡꯗꯨꯅ ꯃꯔꯣꯟ ꯑꯃ ꯂꯣꯜꯂꯛꯂꯤ꯫ ꯁꯣꯝꯗꯒꯤꯁꯨ ꯀꯔꯅꯦꯜꯅ ꯄ꯭ꯔꯣꯐꯦꯁꯔ ꯂꯨꯏꯁꯇ ꯃꯈꯣꯏꯒꯤꯁꯨ ꯊꯕꯛ ꯍꯧꯅꯕ ꯍꯥꯏꯈ꯭ꯔꯦ꯫
ꯑꯗꯨꯕꯨ ꯄ꯭ꯔꯣꯐꯦꯁꯔ ꯂꯨꯏꯁꯇꯤ ꯊꯣꯛꯂꯛꯂꯤꯕ ꯑꯦꯂꯤꯌꯟ ꯑꯅꯤꯁꯤꯒꯤ ꯐꯤꯕꯝꯁꯤ ꯎꯕꯗ ꯄꯨꯡꯄꯥ ꯄꯥꯈꯠꯈꯤꯗꯨꯅ ꯁꯣꯔ ꯍꯣꯟꯕ ꯐꯥꯎ ꯋꯥꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯥꯛꯂꯤꯕꯁꯤ ꯂꯨꯏꯁ ꯑꯃꯗꯤ ꯏꯌꯥꯟ ꯀꯔꯅꯦꯜ ꯋꯦꯕꯔꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯁ꯭ꯄꯦꯁꯁꯤꯞꯇꯨꯗꯒꯤ ꯍꯜꯂꯛꯇꯨꯅ ꯁꯦꯠꯂꯤꯕ ꯁ꯭ꯄꯦꯁ ꯁꯨꯠꯁꯤ ꯍꯣꯡꯗꯣꯛꯂꯤ꯫ ꯃꯁꯤꯗꯤ ꯏꯌꯥꯟꯗꯤ ꯃꯀꯣꯛ ꯉꯥꯎꯕꯗꯒꯤ ꯑꯣꯔꯤ꯫ ꯃꯈꯣꯏ ꯃꯊꯪ ꯑꯃꯨꯛ ꯁ꯭ꯄꯦꯁꯁꯤꯞꯇꯨꯗ ꯆꯪꯅꯕꯒꯤꯗꯃꯛ ꯄꯨꯡ 19 ꯑꯃꯒ ꯉꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯉꯥꯏꯔꯤꯉꯩ ꯃꯇꯝꯁꯤꯗ ꯀꯔꯅꯦꯜꯅ ꯂꯨꯏꯁꯇ ꯃꯈꯣꯏꯅ ꯔꯦꯀꯣꯔꯗ ꯇꯧꯔꯛꯈꯤꯕ ꯑꯦꯂꯤꯌꯟ ꯑꯅꯤꯗꯨꯒꯤ ꯃꯔꯣꯜꯗꯨ ꯈꯪꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯔꯤ꯫ ꯂꯨꯏꯁꯁꯨ ꯔꯦꯀꯣꯔꯗꯁꯤꯡꯁꯤ ꯍꯟꯖꯟ ꯍꯟꯖꯟ ꯇꯥꯗꯨꯅ ꯍꯣꯠꯅꯕ ꯌꯥꯕꯗꯤ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯑꯦꯂꯤꯌꯟꯁꯤꯡꯗꯨꯒꯤ ꯂꯣꯟꯗꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯖꯤꯕ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯃꯔꯝꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯏꯟꯇꯔꯅꯦꯠ ꯑꯃꯗꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯗ ꯃꯌꯥꯝꯒꯤ ꯇꯣꯉꯥ ꯍꯥꯏꯕꯗꯤ ꯑꯦꯂꯤꯌꯟꯁꯤꯡꯅ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯕꯨ ꯂꯣꯏꯁꯤꯟꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯄꯗꯒꯤ ꯂꯥꯏ ꯇꯤꯟꯗ ꯊꯥꯖꯕ ꯃꯤ ꯈꯔꯗꯤ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯕꯁꯨ ꯌꯥꯎꯅꯔꯦ꯫ ꯁꯤꯇꯤ ꯀꯌꯥꯗꯁꯨ ꯂꯝꯍꯦꯟꯕ ꯀꯌꯥꯅ ꯏꯔꯥꯡꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯗꯨꯀꯥꯟꯁꯤꯡ ꯂꯨꯠꯄꯥꯠ ꯇꯧꯕ, ꯌꯩꯈꯥꯏ ꯊꯨꯒꯥꯏꯕ, ꯍꯨꯔꯥꯟꯕꯅꯆꯤꯡꯕ ꯌꯥꯎꯅꯔꯦ꯫ ꯃꯁꯤꯕꯨ ꯊꯤꯡꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯀꯤ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯐ꯭ꯌꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛꯀꯤ ꯒꯚꯔꯟꯃꯦꯟꯠꯁꯤꯡꯁꯨ ꯁꯣꯝꯗ ꯑꯦꯂꯤꯌꯟꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯁꯣꯝꯗ ꯑꯄꯪꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯏꯔꯥꯡ ꯍꯧꯔꯛꯄ ꯌꯥꯎꯕꯁꯤꯗ ꯃꯊꯥ ꯍꯦꯟꯅ ꯁꯥꯅꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯧꯖꯤꯛ ꯄꯨꯡ 19 ꯐꯥꯔꯛꯇꯨꯅ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯁꯤꯞꯁꯤꯒꯤ ꯊꯣꯡ ꯍꯥꯡꯉꯦ ꯍꯥꯏꯕꯒꯤ ꯁꯥꯏꯂꯦꯟꯁꯁꯤ ꯈꯣꯡꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯁꯥꯏꯂꯦꯟꯁꯁꯤ ꯇꯥꯕꯗꯒꯤ ꯀꯔꯅꯦꯜꯒꯤ ꯌꯥꯊꯪꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯄꯦꯁꯁꯤꯞꯇꯨꯗ ꯆꯪꯅꯕ ꯃꯌꯥꯝꯁꯤ ꯂꯣꯏꯁꯤꯟꯅꯔꯤ꯫ ꯇꯧꯕꯇꯕꯨ ꯂꯨꯏꯁꯇꯤ ꯑꯦꯂꯤꯌꯟꯁꯤꯡꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯕꯁꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯗꯕꯗꯒꯤ ꯃꯊꯥ ꯁꯥꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯆꯠꯇꯨꯅ ꯑꯦꯂꯤꯌꯟꯁꯤꯡꯗꯨꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯈꯣꯟꯖꯦꯜꯁꯤꯡꯗꯨ ꯁꯨꯝ ꯇꯥꯗꯨꯅ ꯂꯥꯛꯂꯒ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯅꯕ ꯍꯣꯠꯅꯕꯁꯤꯅꯗꯤ ꯑꯣꯏꯔꯣꯏ ꯈꯪꯕꯗꯒꯤ ꯂꯨꯏꯁ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯡꯗ ꯍ꯭ꯋꯥꯏꯠ ꯕꯣꯔꯗ ꯑꯃ ꯂꯩꯕꯁꯤ ꯎꯔꯦ꯫ ꯃꯁꯤ ꯎꯔꯨꯕꯗꯒꯤ ꯂꯨꯏꯁꯅ ꯃꯉꯣꯟꯗꯁꯨ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯥꯁꯨ ꯄ꯭ꯔꯞ ꯂꯣꯏꯁꯤꯟꯗꯨꯅ ꯍ꯭ꯋꯥꯏꯠ ꯕꯣꯔꯗ ꯃꯆꯥ ꯑꯃ パイꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯔꯅꯦꯜꯗ ꯍꯥꯏꯔꯤ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯁꯤꯗ ꯉꯥꯡꯅꯔꯤꯕ ꯂꯣꯟꯁꯤꯡꯁꯤꯒꯤ ꯃꯌꯦꯛ ꯂꯩꯕꯒꯨꯝ ꯑꯦꯂꯤꯌꯟꯁꯤꯡꯒꯤꯁꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯉꯁꯤꯗꯤ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯗꯨꯅ ꯎꯠꯀꯅꯤ, ꯃꯗꯨꯗ ꯃꯈꯣꯏꯒꯤꯁꯨ ꯃꯌꯦꯛ ꯂꯩꯔꯝꯃꯒꯗꯤ ꯄꯥꯎꯈꯨꯝ ꯁꯣꯏꯗꯅ ꯄꯤꯔꯛꯄ ꯌꯥꯏ ꯍꯥꯏꯔꯛꯄꯗꯒꯤ ꯀꯔꯅꯦꯜꯅꯁꯨ ꯃꯁꯤꯒꯤ ꯊꯧꯔꯥꯡꯁꯤꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤꯁꯤ ꯁ꯭ꯄꯦꯁꯁꯤꯞ ꯃꯅꯨꯡꯁꯤꯗ ꯑꯃꯨꯛ ꯌꯧꯔꯕ ꯃꯇꯨꯡ ꯉꯁꯤꯗꯤ ꯂꯨꯏꯁꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯍ꯭ꯋꯥꯏꯠ ꯕꯣꯔꯗ ꯃꯆꯥꯁꯤꯗ ꯍ꯭ꯌꯨꯃꯦꯟ ꯍꯥꯏꯅ ꯏꯔꯒ ꯑꯦꯂꯤꯌꯟ ꯑꯅꯤꯁꯤꯗ ꯎꯠꯂꯤ꯫ ꯍꯥꯏꯕꯗꯤ ꯑꯦꯂꯤꯌꯟꯁꯤꯡꯁꯤꯗ ꯃꯥꯅ ꯑꯩꯈꯣꯏꯁꯤ ꯃꯤꯑꯣꯏꯕ ꯀꯧꯏ ꯍꯥꯏꯅ ꯈꯪꯍꯜꯂꯤꯕꯅꯤ꯫ ꯃꯁꯤ ꯎꯕꯗꯒꯤ ꯑꯦꯂꯤꯌꯟ ꯑꯅꯤꯁꯤꯁꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯕꯤ ꯃꯅꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗ ꯂꯨꯏꯁ ꯍꯣꯏꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯧꯔꯥꯡꯁꯤ ꯑꯔꯦꯝꯕ ꯇꯥꯔꯦ ꯍꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯦꯂꯤꯌꯟ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯡꯗꯒꯤ ꯃꯩꯈꯨꯒꯨꯝꯕ ꯑꯃ ꯀꯥꯝꯊꯣꯔꯛꯇꯨꯅ ꯃꯤꯡꯁꯦꯜꯁꯤꯗ ꯁꯥꯔꯀꯨꯂꯔ ꯁꯦꯞꯀꯤ ꯁꯤꯝꯕꯣꯜ ꯑꯃ ꯌꯦꯛꯂꯛꯂꯤ꯫ ꯁꯤꯝꯕꯣꯜꯁꯤ ꯑꯦꯂꯤꯌꯟꯁꯤꯡꯁꯤꯒꯤꯗꯤ ꯃꯌꯦꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯋꯥꯔꯗ ꯑꯃ ꯅꯠꯇ꯭ꯔꯒ ꯁꯦꯟꯇꯦꯟꯁ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯦꯂꯤꯌꯟ ꯑꯃꯗꯨꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁꯥꯔꯀꯨꯂꯔ ꯁꯦꯞꯀꯤ ꯁꯤꯝꯕꯣꯜꯁꯤꯡꯁꯤ ꯃꯈꯣꯏꯅꯤ ꯆꯪꯗꯅ 4-5 ꯌꯦꯛꯂꯛꯂꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯒꯤꯁꯨ ꯃꯌꯦꯛ ꯂꯩ ꯇꯥꯛꯂꯤꯕꯅꯤ꯫ ꯃꯁꯤ ꯎꯕꯗ ꯂꯨꯏꯁꯇꯤ ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯊꯧꯔꯥꯡꯁꯤ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯍꯔꯥꯎꯕ ꯐꯥꯎꯔꯤ꯫ ꯏꯌꯥꯟ ꯑꯃꯗꯤ ꯀꯔꯅꯦꯜꯁꯨ ꯍꯔꯥꯎꯕ ꯐꯥꯎꯔꯦ꯫ ꯍꯥꯏꯕꯗꯤ ꯂꯣꯟꯗ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯌꯦꯛꯁꯤꯡꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯕ ꯌꯥꯕꯒꯤ ꯑꯥꯁꯥ ꯑꯃꯃꯨꯛ ꯃꯌꯣꯟ ꯆꯣꯡꯉꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯂꯨꯏꯁ ꯑꯃꯗꯤ ꯏꯌꯥꯟ ꯍꯣꯏꯁꯤ ꯃꯈꯣꯏ ꯀꯦꯝꯞꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯑꯦꯂꯤꯌꯟꯁꯤꯡꯁꯤꯅ ꯌꯦꯛꯂꯛꯈꯤꯕ ꯁꯤꯝꯕꯣꯜꯁꯤꯡꯗꯨ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯄꯣꯔꯛꯂꯒ ꯃꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯤ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯗ ꯆꯥꯏꯅꯥꯗꯤ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯆꯥꯏꯅꯥꯗꯁꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯁꯤꯞꯇꯨꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯁꯟꯗꯣꯔꯛꯂꯤ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯁꯣꯝꯗ USA ꯔꯣꯝꯗꯗꯤ ꯃꯊꯥ ꯁꯥꯅꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯃꯨꯛ ꯂꯨꯏꯁ ꯍꯣꯏ ꯃꯈꯣꯏ ꯃꯔꯤꯁꯤ ꯑꯃꯨꯛ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯁꯤꯞꯁꯤꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯨꯏꯁꯅ ꯃꯥꯒꯤ ꯍ꯭ꯋꯥꯏꯠ ꯕꯣꯔꯗꯁꯤꯗ ꯃꯥꯒꯤ ꯃꯃꯤꯡ ꯂꯨꯏꯁ ꯀꯧꯏ ꯍꯥꯏꯗꯨꯅ ꯎꯠꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯦꯂꯤꯌꯟꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯃꯌꯦꯛ ꯍꯥꯏꯕꯗꯤ ꯁꯤꯝꯕꯣꯜꯁꯤꯡꯗꯨ ꯑꯃꯠꯇ ꯌꯦꯛꯂꯛꯄ ꯇꯧꯗ꯭ꯔꯦ꯫ ꯂꯨꯏꯁꯅꯁꯨ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯁꯨꯝ ꯈꯟꯊꯔꯨꯕꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯂꯤ꯫ ꯍꯥꯏꯕꯗꯤ ꯃꯥꯅ ꯉꯔꯥꯡ ꯍ꯭ꯋꯥꯏꯠ ꯕꯣꯔꯗꯁꯤꯗ ꯍ꯭ꯌꯨꯃꯦꯟ ꯍꯥꯏꯅ ꯏꯗꯨꯅ ꯎꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯃꯁꯥꯃꯛꯅ ꯑꯗꯨꯃꯛ ꯂꯨꯏꯁ ꯍꯥꯏꯅ ꯏꯔꯨꯕꯁꯤꯗ ꯑꯦꯂꯤꯌꯟꯁꯤꯡꯁꯤꯗ ꯀꯟꯐ꯭ꯌꯨꯁ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯛꯄꯗꯒꯤ ꯃꯁꯥꯅ ꯁꯦꯠꯂꯤꯕ ꯁ꯭ꯄꯦꯁ ꯁꯨꯠꯁꯤ ꯂꯧꯊꯣꯛꯇꯨꯅ ꯉꯁꯤ ꯏꯔꯤꯕꯁꯤꯅ ꯃꯁꯥꯒꯤ ꯃꯃꯤꯡꯅꯤ ꯍꯥꯏꯕꯗꯨ ꯎꯠꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯁꯤꯗ ꯏꯌꯥꯟ ꯑꯃꯗꯤ ꯀꯔꯅꯦꯜ ꯍꯣꯏꯅꯗꯤ ꯂꯨꯏꯁꯅ ꯁ꯭ꯄꯦꯁ ꯁꯨꯠ ꯂꯧꯊꯣꯛꯄꯁꯤꯗ ꯊꯤꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯥꯏꯕꯗꯤ ꯃꯐꯝꯁꯤꯗ ꯀꯔꯤ ꯔꯦꯗꯤꯌꯦꯁꯟ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯄꯥꯈꯠꯇꯨꯅ ꯊꯤꯡꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯏꯁꯅ ꯅꯝꯗꯅ ꯃꯁꯥꯗ ꯑꯀꯤꯕ ꯌꯥꯎꯗꯅ ꯁ꯭ꯄꯦꯁ ꯁꯨꯠꯁꯤ ꯂꯧꯊꯣꯛꯂꯒ ꯂꯩꯔꯤꯕ ꯃꯤꯡꯁꯦꯟꯁꯤꯒꯤ ꯃꯅꯥꯛꯇ ꯅꯛꯁꯟꯗꯨꯅ ꯉꯁꯤ ꯏꯔꯤꯕ ꯃꯌꯦꯛꯁꯤꯅ ꯃꯥꯒꯤ ꯃꯃꯤꯡꯅꯤ ꯍꯥꯏꯕꯗꯨ ꯑꯦꯂꯤꯌꯟꯁꯤꯡꯁꯤꯗ ꯇꯥꯛꯂꯤ꯫
ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯦꯂꯤꯌꯟꯁꯤꯅꯁꯨ ꯉꯔꯥꯡꯒꯤ ꯁꯤꯝꯕꯣꯜꯁꯤꯡꯗꯨꯒ ꯃꯥꯟꯅꯗꯕ ꯁꯤꯝꯕꯣꯜ ꯑꯃ ꯌꯦꯛꯂꯛꯂꯦ꯫ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯁꯤꯝꯕꯣꯜꯁꯤꯃꯗꯤ ꯑꯦꯂꯤꯌꯟꯁꯤꯒꯤ ꯃꯃꯤꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯎꯕꯗ ꯂꯨꯏꯁꯁꯨ ꯍꯦꯟꯅ ꯍꯔꯥꯎꯈ꯭ꯔꯦ꯫ ꯊꯧꯑꯣꯡꯁꯤ ꯎꯔꯨꯕꯗꯒꯤ ꯏꯌꯥꯟꯁꯨ ꯃꯥꯒꯤ ꯁ꯭ꯄꯦꯁ ꯁꯨꯠꯁꯤ ꯂꯧꯊꯣꯛꯇꯨꯅ ꯍ꯭ꯋꯥꯏꯠ ꯕꯣꯔꯗꯁꯤꯗ ꯃꯥꯒꯤ ꯃꯃꯤꯡ ꯏꯗꯨꯅ ꯑꯦꯂꯤꯌꯟ ꯑꯃꯁꯤꯗ ꯑꯃꯨꯛ ꯎꯠꯂꯤ꯫ ꯑꯃꯁꯤꯅꯁꯨ ꯃꯥꯒꯤ ꯃꯃꯤꯡ ꯍꯥꯏꯕꯗꯤ ꯁꯤꯝꯕꯣꯜ ꯑꯃꯃꯨꯛ ꯌꯦꯛꯂꯛꯂꯦ꯫ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯂꯨꯏꯁ ꯑꯃꯗꯤ ꯏꯌꯥꯟꯅ ꯂꯥꯛꯂꯤꯕ ꯑꯦꯂꯤꯌꯟꯁꯤꯡꯁꯤꯒꯤꯁꯨ ꯃꯌꯦꯛ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯂꯕꯁꯨ ꯃꯌꯦꯛꯁꯤꯡꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯕꯗꯒꯤ ꯑꯦꯂꯤꯌꯟ ꯑꯅꯤꯁꯤꯒꯤ ꯃꯃꯤꯡꯁꯤ ꯃꯈꯣꯏꯅ ꯑꯣꯏꯅ ꯊꯣꯟꯖꯜꯂꯦ꯫ ꯍꯥꯏꯕꯗꯤ ꯑꯦꯗꯕꯔꯠ ꯑꯃꯗꯤ ꯑꯦꯁꯇꯦꯂꯣ ꯍꯥꯏꯅ ꯊꯣꯟꯖꯜꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤꯁꯤ ꯑꯃꯨꯛ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯂꯨꯏꯁꯀꯤ ꯋꯥꯈꯜꯗ ꯃꯆꯥꯅꯨꯄꯤꯒ ꯁꯥꯟꯅꯕꯒꯤ ꯚꯤꯖꯟ ꯑꯃꯈꯛ ꯍꯦꯛ ꯎꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯨꯏꯁ ꯚꯤꯖꯟꯁꯤꯗ ꯌꯥꯝ ꯈꯟꯖꯜꯂꯨꯕ ꯇꯧꯗꯅ ꯀꯦꯝꯞꯁꯤꯗ ꯆꯪꯂꯛꯂꯒ ꯀꯔꯅꯦꯜꯒꯤ ꯌꯥꯊꯪꯗꯒꯤ ꯏꯌꯥꯟꯒ ꯃꯈꯣꯏꯅꯤꯁꯤ ꯃꯦꯗꯤꯀꯦꯜ ꯆꯦꯛꯑꯞ ꯑꯃꯨꯛ ꯇꯧꯔꯤ꯫ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯃꯈꯣꯏꯅꯤꯁꯤ ꯁ꯭ꯄꯦꯁꯁꯤꯞ ꯃꯅꯨꯡꯗꯨꯗ ꯁ꯭ꯄꯦꯁ ꯁꯨꯠ ꯂꯧꯊꯣꯛꯎꯕꯒꯤ ꯃꯁꯥꯗ ꯏꯟꯐꯦꯛꯁꯟꯒꯨꯝꯕ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯇꯦꯁ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯌꯥꯕ ꯇꯧꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅꯤ ꯃꯁꯥꯗ ꯏꯟꯐꯦꯛꯁꯟ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯦꯂꯤꯌꯟꯁꯤꯡꯗꯨꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯃꯅꯨꯡꯗꯨ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯑꯣꯏꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯇꯥꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯨꯏꯁ ꯑꯦꯂꯤꯌꯟꯁꯤꯡꯗꯨꯒꯤ ꯁꯤꯝꯕꯣꯜꯁꯤ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯔꯤꯁꯔꯆ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯅ ꯍꯦꯛ ꯎꯕ ꯃꯆꯥꯅꯨꯄꯤꯒ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯉꯩꯒꯤ ꯚꯤꯖꯟ ꯑꯁꯤ ꯑꯃꯨꯛ ꯎꯔꯛꯂꯤ꯫ ꯃꯁꯤꯗꯁꯨ ꯂꯨꯏꯁ ꯃꯊꯧ ꯆꯤꯜꯂꯤꯕꯅꯤꯅ ꯎꯔꯤꯕ ꯚꯤꯖꯟꯁꯤꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯕ ꯇꯧꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯨꯏꯁꯅ ꯑꯦꯂꯤꯌꯟꯁꯤꯡꯁꯤꯒꯤ ꯃꯌꯦꯛꯁꯤꯗ ꯊꯥ ꯑꯃ ꯆꯨꯞꯅ ꯔꯤꯁꯔꯆ ꯇꯧꯔꯕ ꯃꯇꯨꯡ ꯏꯌꯥꯟ ꯃꯈꯣꯏꯅꯤꯅꯁꯨ ꯇꯥꯟꯅꯗꯨꯅ ꯑꯦꯂꯤꯌꯟꯁꯤꯡꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯅꯕ ꯃꯌꯦꯛ ꯈꯔ ꯍꯥꯏꯕꯗꯤ ꯁꯥꯔꯀꯨꯂꯔ ꯁꯦꯞꯀꯤ ꯁꯤꯝꯕꯣꯜꯗු ꯈꯔ ꯐꯣꯝ ꯇꯧꯕ ꯉꯝꯂꯦ꯫ ꯍꯧꯖꯤꯛ ꯂꯨꯏꯁꯅ ꯑꯇꯩꯁꯤꯗ ꯑꯦꯂꯤꯌꯟꯁꯤꯡꯁꯤꯒꯤ ꯃꯌꯦꯛꯁꯤꯒꯤ ꯃꯇꯥꯡꯗ ꯇꯥꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯂꯤयꯟꯁꯤꯡꯁꯤꯒꯤ ꯃꯌꯦꯛꯁꯤꯗꯤ ꯃꯈꯣꯏꯒꯤ ꯁꯥꯔꯀꯨꯂꯔ ꯁꯦꯞ ꯁꯤꯝꯕꯣꯜ ꯑꯃꯁꯤꯗ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ꯫ ꯃꯁꯤꯕꯨ ꯃꯈꯣꯏꯅ ꯏꯊꯣꯔꯛꯄ ꯃꯇꯝꯗ ꯁꯦꯀꯦꯟ 2ꯗꯒꯤ ꯍꯦꯟꯅꯁꯨ ꯆꯪꯗꯦ꯫ ꯃꯁꯤꯒꯨꯝꯕ ꯁꯤꯝꯕꯣꯜ ꯑꯃ ꯂꯨꯏꯁ ꯍꯣꯏꯅ ꯁꯥꯒꯠꯄ ꯃꯇꯝꯗꯗꯤ ꯊꯥ ꯑꯃ ꯍꯦꯟꯅ ꯆꯪꯂꯤ꯫ ꯑꯗꯨꯅ ꯑꯦꯂꯤयꯟꯁꯤꯡꯁꯤꯗ ꯍꯪꯒꯗꯕ ꯋꯥꯍꯪ ꯃꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯩꯗꯧꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯃꯈꯣꯏꯒꯤ ꯃꯌꯦꯛꯇ ꯏꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯊꯥ ꯑꯃꯒꯃꯨꯛ ꯂꯨꯏꯁꯇ ꯃꯇꯝ ꯆꯪꯒꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯗ ꯁꯤꯇꯤ ꯈꯨꯗꯤꯡꯃꯛꯇ प्रजा मयामना गवर्नमेंट मायोक्ता अकन इरांग हौब हौरगले मरमदी एलियनसिंगी अकीब फाउनिंगाई ओइरबा फोटो अमा सोशल मीडियादा लीक ओइखिबदगिनी मसिगी पाउसी सोमदा मिलिटरी कांगुनासु ताबदा मखोइसु यावना तौफम खंगद्रे सोमना लुइस अमदी इयानसु याम कन्न होनादुना एलियनसिंगदा हंगदबा वाहंगी मयेकसिंगी सागनबा होनरी नोमदी लुइसना सिंबल अमखक खंगनबा वखल थादरिङै माना हेक उबा विजन मचानुपीगा मागागी विजन असी उबा हौरगली मसी हंतक्ति तोयना तोयना उबसु हौरगले विजन से हौजिक मचानुपीदा माना हुजिक माना नैनरिबा एलियनसिंगी मयेकसिंगी मतंगदा लारिक अमा पुथोक्तुना ताकपगी विजन से उरगली मसीदगी माना ngasi नैनरिबा मयेकसिसु अखोइगी आर्ट सिने हाइबा याम लाइना खंगले मसी माना उरिबा विजन सिदा मचादा ताकलिबा लारिक सिदा यावबा थेंगनबनी मंगोन हुजिक यानमेन तादन उरिबा मयाम अंगकपा थौदोक मयाम सिदा लुइस पुंगाव ngaure तसेंबगिदी लारिक सि हुजिक फावबदी फोंग्रिबनी अदो करमना माना हुजिक विजन सिदा उरिबनो खनबदा मसा मथंता ngakjari हुजिक लुइस मंगोंदा जी एलियन मयेक सिंगसे हाना माना खंगखिबगुम विजन मयाम उरकपसिदा मा पुंगाव ngauduna मकोकसे पोथानबगिदमक मपानदा हंचिक लांगबा थोलगली मसिदसु विजन से अमुक उबा हौरगले मसिदा इयानदी लुइस अनौबा लैंग्वेज अमा खंगनबा होनबदा मागी वाखल लुपसनखिबदगी पोथाबा वाटपदगी ब्रेनदा अहोंबा मयाम लाक्लिबनी खनबदगी कादा मथंदा पोथानदुना थमली तंजासिदा कर्नेल लाक्तुना लुइस इमरजेंसी थबा अमगिदमक हौदोक्लरे मसिगी मरमना चाइनागी जनरल सांग हारिबनी पासिना मखोई मरोंदा ngakpa wa ama ट्रांसलेट तौनबा कौबा लाक्लिबनी लुइसनसु चाइनागी जनरल सांगी वाफमसि तारबा मतुंग कर्नेल अमदि मयामसिदा हाइरि हुजिक जनरल सांगना हारिबसि हुजिक लेबाक 12 लाक्लिबा एलियन सिंगसिना मियोइबा खोइदा हाई टेक्नोलॉजी खुलाइगुम्बा नत्रगा मेचिन नत्रगा एनी पोषक अमा खुदोन पीबा लाक्पनि हाइबा वाफमसि मयामसिदासु तमली कर्नेलना लुइसता मुहाइरि चाइनाना मसिगी इन्फॉर्मेशन से फंकिबदगी लेबाक मयामदगी मखोइना हाना एलियन सिंगसिदगी पीगे हाइबा टेक्नोलॉजी दु लौनबा खुमांग चौसनख्रे रशियासु मखोइगा चप मानना थबक पाइखतख्रे अदुना मखोइना संदोइबा पाउसी अचुमबरा चुमदबरा हाबदु खंगतोकनबगिदमक थुना यूएसए सिदा लैरिबा एलियन सिदासु याम थुना कैदौबा लाक्पनो हाबदु हंगनबगिदमक लुइसता सिनरी अदुबु लुइसती हुजिक वाहंगदु हंगनबा मयेक सेमकटपदु लोइद्री अदुबु कर्नेलना तक्सलकपगी मतुंग इन्ना इयानगा मखोइनी याम कन्न होनादुना एलियन सिंगसिगी मयेकसि सॉफ्टवेयर गे मतंगदगी ट्रांसलेट तौनबा प्रोग्राम अमा सेमले अदुगा मथंगी नुमित्ता मखोइना हंगनिंगिबा वाहंगसि सिम्बोल सिंगसि उतुना एलियन सिंगसिदा हंगख्रे मसिदा एलियन अमना सिम्बोल अमखक येगलगली
मसिबु मखोई कंप्यूटर दा हपचनबा मतमददी टू ऑफर वेपन हाइना थोलगले मसिना ताकपदि चाइना ना हाइखिबदो चुमले हाइबदि एलियन सिंगजिना मफमसिदा लाक्लिबसि मियोइबसिंगदा करिगुंबा अमा खुदोल तौबा लाकपने हाबसिदि खंगले मसिगी पाउसी लेबाक लेबाक खुदिमकदसु लोइना खंगनबदगी पाखत्तुना मागी पाउसी अतोपा लेबाकदा खंगदनबगिदमक पुन्ना थबक तौमिनरमबदगी चाइना ना हाना पुक फत्तबा होरक्तुना कनेक्शन थदत्तुना लोना थबक तौबा होख्रे मसिदगी अतै कंट्रीसु मागी रनाय ओइना थबक तौनबगिदमक कनेक्शन सि लोइना थदनख्रे हुजिक लेबाकसिंगसिना खल्लिबिसि लाक्लिबा एलियन सिंगसिना लेबाकसिंगसिदा खुद अफबा मखलगी खुलाइसिंग पिछंदुना अखोय मसेन लान थेंगनहनगदोरे खनबदगी लाना लौबदगिनी मसिदा USA सु हाइबदि कर्नेल वेबर होइसु मयामदगी कनेक्शन से थदले मसिदा लुइसनदी कर्नेल दा लेबाक मयाम पुंदुना दुमक थबकची तौमिननबा हाइरी अदुबा आर्मी ऑफिसर सिंगसिना लुइस की वाफम से रिजेक्ट तौख्रे मसिदगी लुइस यान पुदुना याम साउना थोललगा मखोइनी खक्ता लेरिबा एलियन स्पेसशिप सिदा चटनबा थौरांग तौख्रे मखोइनी नदी एलियन सिंग हौजिक मफम सिदा लाक्लिबसि पृथ्वी दे अटैक तौबा लाक्पा नते हाबसि खंगबदगी गवर्नमेंट की अयाबा याउदना मखोइनी खक्ता स्पेसशिप सिदा लाक्ली अदुबु मखोइनी स्पेसशिप सिदा यौरक्त्रिङै US लानमिसिंगना मफम सिदा टाइम बॉम्ब अमा फिट तौरमलबनी मसिबु लुइस अमदि यानादि खंगबा नतबनिना मफम सिदा लाक्तुना एलियन सिंगसिगा पाउ फाउननबा होनरी हौजि मखोइनीना थौरांग तौदुना पोरक्लबा सिम्बोल खरा उत्तुना एलियन अनि सिदा वाहंग खरा हंगलिबो वाहंगसिना एलियन सिंगसिना हाइरखिबा ऑफर वेपन हाइरबसिगी असेंबा आथ्रदु करिनो हाइना हंगली मसिदा एलियन अमना मखोइगी सिम्बोल अमा येगलगले मसिगी सिम्बोल से फोटो कापतुना कंप्यूटर सिदा थाजनदुना येंगबदा मखोइना पीगनी हाइरबा वेपन हाइरबा दुगी आथ्रदी हाई टेक्नोलॉजी अमा पीगनी हाइरी मसिदा मुग लुइसना हौजिमक पोसाकतु पीबा याबरा हाइदुना हंगली मसिदगी एलियन अमना लुइसी मनाक्ता कौसलगले लुइसु चंगसनदुना मिंगसेलसिगी मनाक्ता लेबली मसिदा एलियन सिनासु मिंगसेलसिदा मखुत थमगले लुइसु मसिगी मपासिदा मखुत थमली मसिदगी एलियन सिगी मखुतगी मखोइना मयेक इबदा हेक सिनरिबा मैखुगुंबा पोसाकी चाइथोरगले अदुगा लुइसता मखोइगी सिम्बोल अदु येउ हाइबगी साइन अमा तौरगली लुइसु हानादगी हाइबदी मागी विजनदा एलियन मैक सिंगसी खंगबगुमदी तौख्रबनी अदुना ngasi एलियन सिगा खुचोकनरुबदगी एलियन मैक सिंगसी फजन इबा ngamle मसी उबदा एलियन अमना हरावगुम पालिबा मखुत मखों मयाम सिदगी मैखुगुम अमु पोसाकसी मयाम चाइथोरगले अदुगा अमसिना मसिंग थिंगमदना सिम्बोल कयाम येलगली सिम्बोल मयाम सि उबदगी लुइस अमदी यानसु हुजिक एलियन सिंगसिना मखोइदा पीगनी हारिबा टेक्नोलॉजी अदु मयेक मयाम सिदा यावरे हाबदु खंगले सोमदा नाकलमदना मफम सिदा आर्मी सिंगदा थमंबा टाइम बॉम्ब असि पोखाइगदबा मिकेन खर खंग नाइसलकलबा कान एलियन अमना लुइस अमदी यानबु मफम सिदगी खोंगलै थुना इंथोरगली अदुगा मफम सिदी पोखाइदोन लेहौरे लुइस के यानगा एलियन सिना इंथोक पिरकपदगी उचिना चिना हिंगौरे मसिदगी लुइस ज्ञान मांगुबदगी ज्ञान लाकपदा मसासी की मनुंगदा डॉक्टर सिंगना सेनादो लेरमली मसिदा डॉक्टर सिना लुइस ता हाइरी हौजिकते अखोय मफम सिदगी याम थुना होंगतोकदबा यारोय मरमदि अपंग लानमी खरना एलियन स्पेसशिप सिदा अटैक तौरुरे अदुना मखोइना हौजिकती खुद हलागनी हाइरी मसिदगी लुइस कर्नेल की मनाक्ता लाक्तुना KMC होंगतोक्तनबा हाइरी हाइबदि एलियन सिंगदुना साउदबा लेरबसु मा अमुहना चत्तुना साउदुनबा थेमगे हाइरी अदुबु कर्नेलना मथक थोंबसिंगदि ऑर्डरनिना KMC होंगतोक्तबा यारोय हाइरे हौजिक तांजासिदा मफमसिगी लेमाइसि थक निलक्तुना नोमबा होरगले मयामसिसु मपाना थोलक्तु येंगबदा लेमाइदा नक्न लेरंबा एलियन स्पेसशिप सि मथकदा खरा पाइखत्तुना अमुक लेप्तुन लेख्रे मसि उदा आर्मी म्यामसि पाखनबा फावरे सोमदा नाकलमदना चाइना रशिया अमदि पाकिस्तानना हुजिक लाक्लिबा एलियन स्पेसशिप सिंगसिदा अटैक तौनबा लानगी थौरांग तौख्रे मसिदा USA सु मखोइगी सपोर्ट लेगदबने हाइरी पाउसि ताबदा लुइस अमदि यानदी मथा साबा हेंकले मखोइनी हुजिक सिम्बोल म्यामसि पुथोक्तुना एलियन सिंगसिना करी हारिबनो हाबदु खंगनबा याम कन्न होनरी मखोइनी हुजिक याम कुपना नैनरबा मतुंग सिम्बोल म्यामसिदगी पैटर्न खरा थिदोकपा ngamle हाबदे ngasi मखोइना फंगले सिम्बोल सिंगसिदा एलियन सिंगसिना पिनिंगनिबा मेसेज तु मपुंग फाना यावदे हाबदे लेबाक तारानि थोइदसु ngasi मखोइना फंगलिबा सिम्बोल म्यामसिगुम्बा लोइना पीख्रबनी लेबाक सिंगदा लेरिबा सिम्बोल म्यामसिंदु पुनसंदुना एलियन सिंगसिना हाइनिंगलिबा वाहिदु हाबदे पिनिंगलिबा मेसेज सि खंगबा ngamgadabane habasi लुइस के यानगनदी भाप तारे चाइना रशिया अमदी पाकिस्तान खलिबना लेबाक तारागनि थोइसिदा एलियन सिंगसिना खोलाई पिछंदुना अखोय मसे लान तौना हनगदोरे खलिबनी मदुमंगना मखोइदी हुजिक मागी लमदा लेरिबा स्पेसशिप सिंगसिदा लानहाना बचंगसनबा हौख्रे मसिदगी लुइस अमदी याना वाफमसि कर्नेल अमदी आर्मी ऑफिसर सिंगसिदा तमदुना लेबाक सिंगसि अमुहना पुनसनबा थबक पाइखत्पिउ हाइरी अदुबो हुजिकती चाइना रशिया अमदी पाकिस्तानना चंगसनग्रिबा खोंजलानगी खोंजंगसिदा थिंगुबा ngambagi वांगमा लानख्रे
ꯇꯥꯟꯖꯥꯁꯤꯗ ꯂꯨꯏꯁ ꯃꯥꯅ ꯍꯦꯛ ꯎꯕ ꯚꯤꯖꯟꯗꯣ ꯑꯃꯨꯛꯀꯁꯨ ꯎꯔꯛꯂꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯚꯤꯖꯟꯁꯤꯗꯗꯤ ꯃꯃꯥꯡꯗ ꯇꯠꯇꯅ ꯎꯈꯤꯕ ꯃꯆꯥꯅꯨꯄꯤꯒ ꯃꯥꯒꯒꯤ ꯚꯤꯖꯟꯗꯨ ꯅꯠꯇꯦ ꯉꯁꯤꯗꯤ ꯂꯩꯔꯤꯕ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯁꯤꯞꯁꯤꯗꯒꯤ ꯆꯦꯝꯕꯔ ꯑꯃ ꯊꯥꯗꯔꯛꯄꯁꯤ ꯃꯥꯒꯤ ꯚꯤꯖꯟꯁꯤꯗ ꯎꯔꯤ ꯍꯧꯖꯤꯛ ꯂꯨꯏꯁ ꯎꯔꯤꯕ ꯚꯤꯖꯟꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯂꯕ ꯃꯇꯨꯡ ꯀꯦꯝꯁꯤꯗꯒꯤ ꯄ꯭ꯔꯕꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯒꯥꯔꯤ ꯑꯃ ꯊꯧꯗꯨꯅ ꯂꯩꯔꯤꯕ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯁꯤꯞꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯃꯁꯤꯗ ꯍꯧꯖꯤꯛ ꯇꯁꯦꯡꯅꯃꯛꯀꯤ ꯍꯧꯖꯤꯛꯇ ꯃꯥꯅ ꯎꯈꯤꯕ ꯚꯤꯖꯟꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯁꯤꯞꯁꯤꯗꯒꯤ ꯑꯄꯥꯏꯕ ꯆꯦꯝꯕꯔ ꯑꯃ ꯊꯥꯗꯔꯛꯂꯤ ꯃꯁꯤꯗ ꯂꯨꯏꯁ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛ ꯆꯤꯡꯈꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯨꯏꯁ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯁꯤꯞꯁꯤꯒꯤ ꯃꯅꯨꯡ ꯌꯧꯔꯕ ꯃꯇꯨꯡ ꯑꯦꯂꯤꯌꯟ ꯑꯃꯒ ꯎꯅꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯅꯍꯥꯟꯒꯩꯗꯤ ꯑꯦꯂꯤꯌꯟ ꯑꯅꯤ ꯊꯣꯛꯂꯛꯄꯅꯤ ꯉꯁꯤꯗꯤ ꯑꯃꯈꯛ ꯊꯣꯛꯂꯛꯄꯁꯤꯗ ꯂꯨꯏꯁꯅ ꯃꯄꯥꯡ ꯑꯃꯗꯨꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯂꯤꯌꯟꯁꯤꯅꯁꯨ ꯈꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯁꯤꯝꯕꯣꯜ ꯑꯁꯤ ꯌꯦꯛꯇꯨꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯄꯥꯡ ꯑꯃꯗꯨ ꯉꯔꯥꯡꯒꯤ ꯕꯣꯝ ꯕ꯭ꯂꯥꯁ ꯍꯥꯏꯕꯗꯤ ꯇꯥꯏꯝ ꯕꯣꯝ ꯄꯣꯈꯥꯏꯕꯗꯨꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯂꯨꯏꯁꯁꯨ ꯊꯃꯣꯏ ꯁꯣꯛꯂꯦ ꯂꯩꯔꯤꯕ ꯑꯦꯂꯤꯌꯟ ꯑꯃꯁꯤꯗ ꯉꯔꯥꯡ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯃꯥꯅ ꯑꯣꯏꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯩꯅꯥ ꯔꯁꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯅ ꯁ꯭ꯄꯦꯁꯁꯤꯞꯁꯤꯡꯁꯤꯗ ꯑꯦꯇꯦꯛ ꯇꯧꯒꯗꯕꯒꯤ ꯆꯪꯁꯜꯂꯛꯂꯤꯕꯁꯤ ꯊꯤꯡꯅꯕꯒꯤꯗꯃꯛ ꯃꯉꯣꯟꯗ ꯉꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯤꯕ ꯑꯁꯤꯒꯨꯝ ꯂꯩꯕꯥꯛꯁꯤꯡꯗꯁꯨ ꯈꯪꯍꯜꯂꯨ ꯍꯥꯏꯔꯤ ꯃꯁꯤꯗ ꯑꯦꯂꯤꯌꯟꯁꯤꯅ ꯁꯤꯝꯕꯣꯜ ꯑꯃꯃꯨꯛ ꯌꯦꯛꯂꯛꯂꯤ ꯃꯁꯤꯒꯤ ꯑꯥꯔꯊꯅ ꯍꯥꯏꯅꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯂꯨꯏꯁ ꯅꯁꯥꯗ ꯌꯥꯎꯔꯕꯅꯤ ꯃꯗꯨ ꯁꯤꯟꯅꯔꯒ ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯂꯩꯕꯥꯛ ꯃꯌꯥꯝꯁꯤ ꯌꯥꯟ ꯇꯥꯍꯜꯂꯨ ꯍꯥꯏꯔꯤ ꯋꯥꯐꯝꯁꯤꯗ ꯂꯨꯏꯁꯇꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯈꯨꯠꯂꯥꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯖꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯃꯐꯝꯁꯤꯗ ꯅꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯑꯦꯂꯤꯌꯟꯁꯤꯅ ꯁꯤꯝꯕꯣꯜ ꯌꯦꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯃꯤꯑꯣꯏꯕꯁꯤꯡꯗ ꯈꯨꯗꯣꯜ ꯑꯃ ꯄꯤꯕ ꯂꯥꯛꯄꯅꯤ ꯃꯔꯝꯗꯤ ꯆꯍꯤ 1,000ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯑꯦꯂꯤꯌꯟ ꯃꯈꯣꯏꯁꯤꯡꯁꯨ ꯗꯁꯥ ꯑꯃ ꯇꯥꯒꯗꯧꯔꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯒꯗꯧꯔꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯑꯃꯨꯛ ꯃꯤꯑꯣꯏꯕꯁꯤꯡꯗꯒꯤ ꯃꯇꯦꯡ ꯅꯤꯔꯛꯀꯗꯧꯔꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯂꯨꯏꯁꯅ ꯑꯃꯨꯛ ꯍꯪꯂꯤ ꯆꯍꯤ 1,000ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯇꯧꯒꯗꯕ ꯊꯧꯗꯣꯛꯄꯨ ꯉꯁꯤ ꯅꯈꯣꯏꯅ ꯀꯔꯝꯅ ꯈꯪꯂꯤꯕ ꯅꯈꯣꯏꯁꯤ ꯐ꯭ꯌꯨꯆꯔ ꯌꯦꯡꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯇꯥꯟꯖꯥꯁꯤꯗ ꯂꯨꯏꯁꯁꯤ ꯑꯃꯨꯛ ꯃꯥꯅ ꯍꯦꯛ ꯇꯧꯕ ꯚꯤꯖꯟꯁꯤꯗ ꯑꯃꯨꯛ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯃꯥꯒ ꯇꯣꯏꯅ ꯁꯥꯟꯅꯃꯤꯟꯅꯗꯨꯅ ꯂꯩꯕꯒꯤ ꯚꯤꯖꯟꯁꯤ ꯎꯔꯛꯂꯤ ꯂꯨꯏꯁ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯂꯥꯛꯂꯕ ꯃꯇꯨꯡ ꯑꯦꯂꯤꯌꯟꯁꯤꯗ ꯍꯪꯉꯛꯂꯤ ꯑꯩꯅ ꯍꯟꯗꯛ ꯇꯣꯏꯅ ꯎꯔꯤꯕ ꯑꯉꯥꯡꯁꯤ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯉꯥꯡꯁꯤ ꯀꯅꯥꯅോ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯂꯤꯌꯟꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯅꯪꯁꯨ ꯑꯩꯈꯣꯏꯒꯨꯝꯅ ꯇꯨꯡꯗ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡ ꯍꯥꯏꯕꯗꯤ ꯐ꯭ꯌꯨꯆꯔ ꯌꯦꯡꯕ ꯉꯝꯂꯕꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯂꯨꯏꯁꯅ ꯅꯍꯥꯟꯗꯒꯤ ꯎꯈꯠꯂꯛꯏꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯅꯠꯇꯦ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡꯅꯤ ꯍꯥꯏꯕꯗꯤ ꯐ꯭ꯌꯨꯆꯔꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯕꯅꯤ ꯐꯤꯂꯝꯁꯤ ꯍꯧꯔꯛꯄꯗꯗꯤ ꯑꯉꯥꯡꯁꯤꯒ ꯃꯥꯒꯒꯤ ꯚꯤꯖꯟꯁꯤꯗꯒꯤ ꯍꯧꯔꯛꯄꯅꯤꯅ ꯂꯨꯏꯁꯁꯤ ꯃꯆꯥ ꯂꯩꯔꯕꯣꯏ ꯅꯤꯡꯉꯨꯕꯅꯤ ꯑꯗꯨꯕꯨ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯨꯍꯣꯡꯗ꯭ꯔꯤ ꯃꯉꯣꯟꯗꯁꯨ ꯅꯍꯥꯟꯒꯩ ꯆꯃꯝꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯉꯁꯤꯗꯤ ꯚꯥꯞ ꯇꯥꯕ ꯉꯝꯂꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯗꯨꯅ ꯃꯆꯥꯅꯨꯄꯤꯁꯤ ꯆꯍꯤ ꯅꯧꯔꯤꯉꯩ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯁꯤꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯨꯏꯁꯅ ꯑꯦꯂꯤꯌꯟꯁꯤꯗ ꯃꯥꯅ ꯍꯧꯖꯤꯛ ꯐꯪꯖꯔꯤꯕ ꯐ꯭ꯌꯨꯆꯔ ꯌꯦꯡꯕ ꯉꯝꯕꯒꯤ ꯄꯋꯥꯔꯁꯤ ꯃꯥꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯁꯤꯗ ꯑꯦꯂꯤꯌꯟꯁꯤꯁꯨ ꯁꯤꯝꯕꯣꯜ ꯑꯃ ꯌꯦꯛꯑꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯤꯝꯕꯣꯜꯁꯤꯒꯤ ꯑꯥꯔꯊꯅ ꯍꯥꯏꯕꯗꯤ ꯗꯔꯀꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯏꯁꯇ ꯌꯥꯎꯔꯤꯕ ꯐ꯭ꯌꯨꯆꯔ ꯌꯦꯡꯕꯒꯤ ꯄꯋꯥꯔꯁꯤ ꯑꯣꯇꯣꯃꯦꯇꯤꯛ ꯑꯣꯏꯅ ꯃꯊꯧ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯨꯏꯁ ꯁ꯭ꯄꯦꯁꯁꯤꯞꯁꯤꯗꯒꯤ ꯃꯈꯥꯗ ꯍꯜꯂꯛꯄꯗ ꯀꯔꯅꯦꯜ ꯑꯃꯗꯤ ꯏꯌꯥꯟꯅꯁꯨ ꯉꯥꯏꯗꯨ ꯂꯩꯔꯝꯂꯤ ꯃꯁꯤꯗ ꯀꯔꯅꯦꯜꯅ ꯏꯌꯥꯟ ꯑꯃꯗꯤ ꯂꯨꯏꯁꯇ ꯃꯈꯣꯏꯅꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯅꯕꯁꯨ ꯍꯥꯏꯔꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯃꯌꯥꯝ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯁꯤꯞꯁꯤꯡꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯋꯥꯐꯝꯁꯤꯗ ꯂꯨꯏꯁꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯒꯥꯔꯤꯁꯤꯗ ꯀꯥꯈꯠꯀꯦ ꯇꯧꯔꯤꯉꯩ ꯃꯥꯒꯤ ꯍꯦꯛ ꯎꯕ ꯐ꯭ꯌꯨꯆꯔꯒꯤ ꯚꯤꯖꯟꯁꯤ ꯑꯃꯨꯛ ꯎꯔꯛꯂꯦ ꯃꯁꯤꯗ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯍꯪꯂꯤ ꯃꯄꯥꯅ ꯃꯈꯣꯏꯅꯤꯕꯨ ꯀꯔꯤꯒꯤꯗꯃꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯨꯏꯁꯅ ꯑꯃꯨꯛ ꯈꯨꯝꯂꯤ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯐ꯭ꯌꯨꯆꯔꯗ ꯍꯥꯏꯕꯗꯤ ꯇꯨꯡꯗ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯄꯨ ꯎꯕ ꯉꯝꯃꯨꯕꯒꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯕꯕꯥꯗ ꯅꯪꯕꯨ ꯆꯍꯤ ꯅꯧꯔꯤꯉꯩ ꯂꯩꯅꯥ ꯑꯃꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯥꯡꯖꯧꯅꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯗꯨꯗꯒꯤ ꯅꯪꯒꯤ ꯕꯕꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯩꯈꯣꯏꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯨꯏꯁ ꯚꯤꯖꯟꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯂꯥꯛꯂꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯨꯏꯁꯅ ꯂꯥꯛꯂꯤꯕ ꯑꯦꯂꯤꯌꯟꯁꯤꯡꯁꯤꯅ ꯃꯤꯑꯣꯏꯕꯁꯤꯡꯗ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯁꯦꯡꯅ ꯈꯪꯗꯣꯛꯄ ꯄꯥꯝꯂꯛꯂꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛ 12ꯗ ꯂꯩꯔꯤꯕ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯁꯤꯞꯁꯤꯡꯁꯤ ꯌꯨꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯩꯗꯣꯛꯂꯒ ꯂꯩꯃꯥꯏꯗꯁꯨ ꯅꯛꯁꯜꯂꯛꯂꯦ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯗ ꯂꯩꯕꯥꯛꯀꯤ ꯗꯤꯐꯦꯟꯁ ꯐꯣꯔꯁ ꯃꯌꯥꯝꯅꯗꯤ ꯑꯦꯂꯤꯌꯟꯁꯤꯡꯁꯤꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗꯣꯔꯦ ꯈꯟꯕꯗꯒꯤ ꯃꯈꯣꯏꯁꯨ ꯁ꯭ꯄꯦꯁꯁꯤꯞꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯔꯦꯗꯤꯗ ꯉꯥꯏꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯨꯏꯁ ꯑꯃꯗꯤ ꯏꯌꯥꯟ ꯑꯦꯂꯤꯌꯟꯁꯤꯡꯁꯤꯅ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯗꯨ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯄꯤꯔꯛꯈꯤꯕ ꯁꯤꯝꯕꯣꯜ ꯃꯌꯥꯝꯁꯤ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯊꯥꯗꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯚꯤꯖꯟ ꯍꯥꯏꯕꯗꯤ ꯇꯨꯡꯗ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛꯁꯤ ꯑꯃꯨꯛ ꯎꯕ ꯍꯧꯔꯛꯂꯦ ꯃꯁꯤꯗ ꯂꯨꯏꯁꯅ ꯃꯁꯥꯃꯛꯅ ꯏꯖꯈꯤꯕ ꯌꯨꯅꯤꯚꯔꯁꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯀꯧꯕ ꯗꯤꯛꯁꯅꯥꯔꯤ ꯑꯃ ꯐꯥꯛꯇꯨꯅ ꯁꯥꯇ꯭ꯔ ꯃꯌꯥꯝꯗ ꯑꯦꯂꯤꯌꯟꯁꯤꯡꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯃꯗꯤ ꯃꯌꯦꯛꯇꯨ ꯇꯥꯛꯇꯨꯅ ꯂꯩꯔꯝꯂꯤ ꯚꯤꯖꯟꯁꯤ ꯎꯔꯨꯕꯗꯒꯤ ꯂꯨꯏꯁꯅ ꯑꯦꯂꯤꯌꯟꯁꯤꯡꯒꯤ ꯃꯌꯦꯛꯁꯤꯡꯁꯤ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯂꯦ ꯃꯁꯤꯗꯒꯤ ꯂꯨꯏꯁꯅ ꯏꯌꯥꯟꯗ ꯍꯥꯏꯔꯤ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯊꯤꯒꯠꯂꯛꯂꯤꯕ ꯑꯦꯂꯤꯌꯟꯁꯤꯡꯅ ꯑꯩꯈꯣꯏꯗ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯈꯨꯠꯂꯥꯏ ꯅꯠꯇꯦ ꯈꯨꯗꯣꯜ ꯄꯣꯠꯅꯤ ꯈꯨꯗꯣꯜ ꯑꯗꯨꯅ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ
ꯃꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯃꯗꯤ ꯃꯌꯦꯛꯁꯤꯅꯤ ꯇꯁꯦꯡꯕꯒꯤꯗꯤ ꯂꯥꯛꯂꯤꯕ ꯑꯦꯂꯤꯌꯟꯁꯤꯡꯁꯤ ꯄꯥꯁ ꯄ꯭ꯔꯖꯦꯟ ꯑꯃꯗꯤ ꯐ꯭ꯌꯨꯆꯔꯒꯤ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯎꯕ ꯉꯝꯕꯒꯤ ꯄꯋꯥꯔ ꯂꯩꯖꯩ ꯃꯁꯤꯒꯤ ꯄꯋꯥꯔꯁꯤ ꯃꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯌꯦꯛꯁꯤꯗꯁꯨ ꯌꯥꯎꯔꯤ ꯃꯁꯤꯃꯛꯅ ꯃꯌꯦꯛꯁꯤꯡꯁꯤ ꯃꯤꯑꯣꯏꯕꯁꯤꯡꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕ ꯄꯥꯝꯕꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯁꯨ ꯁꯦꯟꯇꯦꯟꯁ ꯑꯃ ꯏꯕ ꯃꯇꯝꯗ ꯄꯥꯁ ꯄ꯭ꯔꯖꯦꯟ ꯐ꯭ꯌꯨꯆꯔ ꯑꯃꯨꯛꯇꯗ ꯍꯥꯟꯅ ꯈꯪꯗꯣꯛꯄ ꯑꯃ ꯆꯪꯉꯤ ꯃꯁꯤꯗ ꯐ꯭ꯌꯨꯆꯔꯗ ꯏꯒꯗꯕ ꯋꯥꯔꯗꯇꯣ ꯍꯥꯟꯅ ꯈꯪꯗꯣꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯁꯦꯟꯇꯦꯟꯁ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯏꯕ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯤ ꯋꯥꯐꯝꯁꯤꯡꯁꯤ ꯍꯧꯖꯤꯛ ꯂꯨꯏꯁꯅ ꯀꯔꯅꯦꯜꯗꯁꯨ ꯂꯣꯏꯅ ꯇꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯔꯅꯦꯜꯒꯤ ꯃꯐꯝꯗꯗꯤ ꯂꯨꯏꯁꯀꯤ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯅꯕ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯃꯈꯣꯏꯗꯤ ꯂꯥꯛꯂꯤꯕ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯁꯤꯞꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯔꯅꯦꯜꯅ ꯍꯧꯖꯤꯛ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅꯤ ꯑꯣꯏꯅ ꯃꯐꯝꯁꯤꯗꯒꯤ ꯁꯦꯞ ꯑꯣꯏꯕ ꯖꯒꯥꯗ ꯂꯥꯞꯅ ꯆꯠꯊꯣꯛꯈꯤꯅꯕ ꯑꯣꯔꯗꯔ ꯑꯣꯏꯅ ꯇꯧꯔꯛꯂꯤ ꯑꯗꯨꯕꯨ ꯂꯨꯏꯁꯇꯤ ꯍꯧꯖꯤꯛ ꯊꯣꯛꯀꯗꯧꯔꯤꯕ ꯂꯥꯟꯐꯝꯁꯤ ꯊꯤꯡꯕ ꯄꯥꯝꯃꯤ ꯃꯁꯤꯒꯤꯗꯃꯛ ꯃꯍꯥꯛ ꯋꯥꯈꯜ ꯈꯜꯂꯛꯄꯗ ꯐ꯭ꯌꯨꯆꯔꯒꯤ ꯚꯤꯖꯟ ꯑꯃ ꯎꯔꯛꯂꯤ ꯚꯤꯖꯟꯁꯤꯗ ꯎꯔꯤꯕꯁꯤꯅ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯀꯤ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝ ꯑꯃ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛ ꯄꯥꯔꯇꯤ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯤ ꯄꯥꯔꯇꯤꯁꯤꯗ ꯂꯨꯏꯁ ꯃꯁꯥꯃꯛꯁꯨ ꯌꯥꯎꯔꯤ ꯄꯥꯔꯇꯤꯁꯤ ꯄ꯭ꯔꯖꯦꯟꯒꯤ ꯃꯇꯝꯁꯤꯗꯒꯤ ꯊꯥ 19ꯒꯤ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯄ ꯄꯥꯔꯇꯤꯅꯤ ꯍꯧꯖꯤꯛ ꯂꯨꯏꯁꯅ ꯄꯥꯔꯇꯤꯁꯤꯗ ꯆꯩꯅꯥꯒꯤ ꯖꯦꯅꯔꯦꯜ ꯁꯥꯡꯁꯤ ꯊꯦꯡꯅꯔꯦ ꯃꯁꯤꯗ ꯂꯨꯏꯁꯅ ꯍꯪꯂꯤ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛ ꯁꯥꯎꯅꯕ ꯇꯧꯗꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯜꯂꯝꯂꯤꯕꯁꯤ ꯀꯔꯝꯅꯅꯣ ꯑꯗꯣꯝꯅ ꯅꯠꯇ꯭ꯔ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯁꯤꯞꯁꯤꯡꯗꯨꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯋꯥꯔ ꯂꯥꯎꯊꯣꯛꯈꯤꯕꯗꯣ ꯃꯁꯤꯗ ꯖꯦꯅꯔꯦꯜ ꯁꯥꯡꯅ ꯍꯥꯏꯔꯛꯂꯤ ꯉꯁꯤꯗꯒꯤ ꯊꯥ 19ꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯅꯝꯕꯔꯗ ꯂꯨꯏꯁ ꯀꯧꯕ ꯅꯨꯄꯤ ꯑꯃꯅ USAꯗꯒꯤ ꯐꯣꯟ ꯇꯧꯔꯛꯈꯤ ꯃꯗꯨꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯗꯨꯗꯒꯤ ꯑꯩꯅ ꯂꯥꯎꯊꯣꯛꯂꯕ ꯋꯥꯔꯗꯨꯁꯨ ꯂꯦꯞꯍꯟꯈꯤꯕꯅꯤ ꯃꯁꯤꯗ ꯂꯨꯏꯁꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯩꯉꯣꯟꯗꯗꯤ ꯑꯗꯣꯝꯒꯤ ꯄꯔꯁꯣꯅꯦल ꯅꯝꯕꯔꯁꯨ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯑꯗꯣꯝꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨꯁꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯖꯦꯅꯔꯦꯜ ꯁꯥꯡꯅ मागी प्राइवेट फोन नंबर सी पुथोक्तुना उलगले अदुगा लुइस की नाकोंग मयादा चंगचंदुना हायरगली मतमदुदा नंग नैंगोंदा अैगी नुपीना ताइबंगपान थादोमदाइ मिकुप्ता हायरंबा वाफम अमा नंग नैंगोंदा हायरखी वाहिदु ताबदगी अैना लाउथोक्लंबा लांदु लेपनखिबनी हायरी मसिदगी सेंसि होंकिदुना लुइस मागी प्रेजेंट माइंड से तंग लाखरे माना हुजिक उखिबा विजन दुदगी हुजिक लान लाउथोइबा चाइना की जनरल सांगी पर्सनल नंबर टू खंगौरबनिना केम मनुंग दा चेंचंदुना जनरल सांगदा फोन तौना होनरी अदु सोमदा इंटेलिजेंट रूम दा लुइसना चाइना रोमदा हाइबदि जनरल सांगदा फोन तौरिबसी सिग्नल फंगबदगी खंखरे मसिदगी लानमी म्याम थाजलक्तुना लुइस पु कोइथि थिदुना फानबो होनरगली मसिदा इयाना मुग लाक्तुना लुइस पु फागे तौरिबा आर्मी सिगजि थिंगदुना माना मांगदा लेप्सनदु लेरगा मनुंगदा लुइसना जनरल सांगा पाव फाउना बंगमखरे मसिदा लुइसना सांगदा माना हुजिकता उखिबा फ्यूचरदा मखोइनि उनखिबगी वाफम सिंगदु लोइना तमली अदुगा रोइबदा सांगी नुपीना ताइबंगपान थादोमदाइदा हायरंबा वाफम अदुसु हाइख्रे तसेंबदी वाहिसी लुइसना हाना खंगबदी नत्ते माना हुजिकता उखिबा विजन हाइबदी जनरल सांगा मागा वारी साबा मतमदुदा सांगना ओइना हायरखिबनी वाहिसिना लान तौबा हाइबसिना माइ पाकपो ओहेंदे लुखराबी ngakto ओहेनबने हाइबा वाहिसिनी लुइसना हुजिक वाहिसि हाइदुना जनरल सांगदा लानसि तौदुना बाजरी असोमदगी जनरल सांगसु मागी नुपीना सिरमदाइ मिकुप्ता हायरंबा वाहिसि ताबदगी लुइसना हारिबा वाफम खुदिमक थाजदुना लान तौबगी खोंफमदु हंतोक्रे मसिदगी लेबाकसिंगसि मथंग मथंग खोंफम लोइना हंतोकनादुना हानागुम अमत ओइना पुन्ना पाउ फाउनबा हौख्रे मागी मागी लमदा एलियन सिंगदुना पिरंबा मखोगी मयेक्ता इबा मेसेज अदुसु पुला पुंजनदुना मखोइना पिरंबा पामलिबदु करिनो हाबदुसु खंगबा ngamkhre एलियन सिंगसिसु मखोगी पांदमदु फंगलबनिना हंदुना चटख्रे मसिदगी सिंसि हुजिक लेबाकसिंगसि इरांग पुंगनेम नेमदुना शांति ओइना लैरबा मतुंग याना लुइसता मागा लुहोंगनबा प्रपोज तौरी मसिदा मुग लुइस मागी फ्यूचर की विजन अमा मुग उरगली फ्यूचर सिदा मागी मपुरोइबसि यान ओइदो लेरमले विजन सिदा मखोइनि खाइनाद्रिङै ममांगदा याम नुंसिनना लैबसि उरी मसिगिदमक लुइसनसु मखोइनिना पोकदबा मचानुपीदुदि चाहि नौरिङै सिगनि हाइबा खंगलबसु पुंसि मते खरदा ओरबसु नुंसिजरबि यानगा नुंसिनना हराउ तयामना लैमिनबा पामबदगी यानना प्रपोज तौरिबा लुहोंगबसि मसाना याखरे सिन्नसिगा लोइनना फिल्म असिदि मतांग स्वाइदा लोइसल्ले अदुबु फिल्म सिगी वारी सिंगसिदा ताबीरिबा मयामना चममनबा खरदि लेरमबा याय लाक्लंबा एलियन सिंगदुना फ्यूचर हाइबदि तुंगदा थोकदबा थौदोकसिंग खंगबा ngamlaga मखोगी स्पेसशिपतुदा US आर्मी सिंगना बॉम थममदु खंगद्रिबा करिगिनो हाइबा वाहंगसिनी अदुगा अमना प्रोफेसर लुइसु फ्यूचर येंबा ngamlabadina तुंगदा थोकदबा थौदोकसिंग उबा ngamlaga यानगा करिगिदमक लुहोंगलिबा अदुगा सिगदबा मचानुपीबु करिगिदमक पोगलिबा वाहंग अनिसिगी पाउखुम अमा खक्तनी हाइबदि एलियन अमदि लुइस तुंगदा थोकदबा थौदोकसिंग खंगबा ngamlabasु होंगतोक होंजिन तौबदि ngamde फिल्म सिदा लुइसना उखिबा फ्यूचर खुदिमक होंगतोक होंजिन तौबा अमता यावखिदे होंगतोकपसु यादे हाबदु तागली ngasiगidi mayambu amuka na kainanaba yathang nijari